Sangai festival pangthok na ba hot na ba tha dri ba achawai man je masi ai koi gi adumaina ngasai awaba kaya khanga lejari ba IDPC da bibi raga makhoi da lei ba awar mu ya se mengkhet piraga aduga tungi yumme lo ga sa ta sin da fazana mati jana yingsin bi matam de madu IDP ting su madu gi mo gi ngai je bai gani adu le myang ja pa ma le sangai festival is di lan du irang sin wo da matung da santi la matung da kaya ra khana pangthok pa ya masih akhoi nung da phawjab se aduna sumba kaya si akhoi uzaraga haijaba tare usi akhoi da manga taraga leiba ngarang IDP sing brakta langol da hojik si masagi tangdu leida ba punsi ma leitringi charaka sida moksu langol da leiba IDP sing si makhoi quarter do thado chalo haibagi lenga na handil pressure people leiri ne ba masih achuma khungthang na te ba makhoi ki tangdu leida ba makhoi tang ta punsi do la ga lengai na makhoi nasan sai mafam do hanjin ba tangdu leida ri na madu da hai si government ki property ne do da ne hai kan da masi khang ma di ya ba adu din ta la hoji tangdu leida punsi phang ri ngai hore na heng kari no khang ding da makhoi bu family ka ya ma chu cham photo ki adu ga more de gi leiri ba IDP sing leiri ba jaga si salon ta to ji maram jade masi khudak ta masi lenga na masi moina hai masi khudak han do ga da bani kari gumba lenga na nampu sapu to rakanda IDP sing si water ji thabuk to sakina ba hairak pa madu thod da thodom yam thorok da lupa kunju ji lupa kundu hoji lupa mari na ola bani na hoji ai khoi na uri ba ai khoi na hot la gi yeng je ba tam da lupa mafu ga mari pi ba si cheng gram samri du gi lupa mari sing hale adu di hana le ri pot tu ta na pe ri hinga pe gi mo ta masidani ai khoi gi irang sina awaba nangaba khudong thiba nangaba makhoi singje maral ama leirubagi karigumba phattaba thabak tawbi anti social orubagi makhoi gi maralgi matungina phajilaga punjila rili kemda leibana teba laingangna makhoi gi punchi amadi lanthumse ngapa ngamdabegi adugumba tamthiraba mi gi tang ahum 2023 gi sidegi singkuki na ko terrorist kanguna maiti miyamna lantarakadegi Chusampura Kangkokbida Moreda aduga Manipur ki periphery da leiriba akhoi yum kaya ama tangoi ta na mai thagraba aduga mioi kaya ama hatpa tupa yawrakanda mai gi hingnaba lanjen ki ire am khone masida hullengang na masi mapoina lengang na tokhom thokpa tangai budan tawdia da moi mathaw ma khane makoina miyamgi punji madi lantum ngakpa ngumdabagi responsibility do lobo ngumdabagi hojiksu miyamna IDP sina boji makhoi maram da hanjin jarege aduga makhoi tangduli da punsi do hanjin biyo habani lenga na thajar bijo su madu thabo ono onthok ngam da haida aduna suguma kaya sil leiraga nasai tangai badan leiba sida lenga na toiba order si lupa marfu ga mari khakna mi mi hingwa da si yang maram za da aduga order toiba lenga ki using ba sindo lupa marfu manga do piraga makhoi hingba ngam da makhoi onthok na seba aduga makhoi na khambi ke dabadi IDP singsi makhoi sana te akhoi miyoi bari adugumba lupa mari dun hingwa si haiba taragadi makhoi gi sana thuna ba amadi narak yelpa khudong sa da kaya makha haiba amount sidagi magi masagi maram da sulu maga sen tanjarga masa masu phangsaga pujaga da mayam do tongthoga hojik relief camp sida yang ni mu kare kanda thakuk subam no mang khangdana tong khangdana lenga na piri ba khadam na hinjabagi yang khone ba sidaita ado masigi amount je masi yam chuna ba chana ba nate mam di bo subam no leidani mahiman IDP sing marakta mahiro kayam yori leiri ba mahiro myam je makhoi patik chana leher tam ya na awang thagi mai tam ba phangni gi su lenga na makhoi gi tonga no package chebi na aduga marak IDP sing marak tegi hoji akhoi nu pure yang mating leiba na kya throtana hoji akhoi gi idam dam chu sakta pa ton ma heke mai kya am yaw do te masida lenga na he thamu gi matik sa package to bibi regadi he da matik mai gul leiba adugumba IDP sing le mahiro throkane adugu asugum mayam se lenga na yingli da to bi da leiba si akhoi udabadi na te ba aduga masomda IDP singna mamiti gi mapi ta ba mayum da hanmangam da ba aduga ba apik pa amount khra sina sina na bo hona ba gi masigi marak sida amuk sumo akung lengak sida muk kedori
Shanghai Festival si Miyamgi apamba aningba pendaba kaya sin na theidamaga asomda na muk achauba amount amaga loina Shanghai Festival si pangthokna na bahonor ni ado Shanghai Festival pangthokna na bahonor bada thadriba achauba amount je masi aikoi adumaina ngase awaba kaya khanga lejariba IDPC da pibiraga makhoi da leiba awar mu yanse mengkhet piraga aduga tungi yumbe lo do sa da sin da fazana mati sana yingsin bi matam de madu IDP su madu gi mogi ngai je blai gani adu le myam ja pa ma le Shanghai Festival is the land du irang sin wo da matung da santi la matung da kaya ra khana pangthok pa yai ba masi ne aikoi gi nung da phawjab se aduna sumba kaya si aikoi uzaraga haijaba tare uji aikoi da manga taraga leiba ngarang IDP sing brakta langol da hojik si masagi tangdu leida ba punsi ma leitringai charaka sida moksu langol da leiba IDP sing si makoi quarter do thado chalo haibagi lenga na handle pressure people leiri ne ba masi achuma khungthang na te ba makoi ki tangdu leida ba na makoi tangta ba punsi do la ga lenga na makoi nasang sai mafam do hanjin ba tangdu leida na maduda हाइर सी गवर्नमेंट की प्रॉपर्टी ने दुदाने हारे कंद मसी खंगमदि यायबा अदुदि नतना होजि तंगदु लेदा पुनसि फंगद्रिङै होरेन हें करिबो खंगद्रिङैदा मखोइबु फैमिली कया म चुचामपुरदगी अदुगा मोरेदगी लेरिबा आईडीपी सिंग लेरिबा जगा सि सलोन तातोपसि मरम जादे मसि खुदकता मसि लेंगान मसि मोइना हाइबसि खुदकता हांदोगदबदि करिगुंबा लेंगाना नमफु साफु तौरकांदा आईडीपी सिंग सि वाटर जि थादोक्तर सखिनबा हाइरकपा मदद थोड़ा थोड़ा म्याम थोड़ा होजी पालिबा पियर ले ngaksi madugi responsibility khudimuk se loin pugudabani abo homsi thamjiri